Kuki gi minister ama siry hai chinaw mayam paw se taminarasi Hanagi Minister Thangmilian Kipgate Laikidra Hade, Kangpopi Assembly Constituency 1995 2007 Pawba Tamari Lata MLA Oina Kakiba, Thangmilian Kipgena, Narang December Taraki, Numijum Matung Pung Ahungamini Nipumarum Tabada, Laikidabada, Manipur ex MLA Welfare Association Awabo Pondorokle. Hoji Kuki terrorist singna 12,000 Kongchat Kudingi. National Highway da lakpa tanker gari khuding maktagi government of Kuki len gi mingda nampu hapu da lowri habegi pause taminars si chino mem aduga India da Kuki terrorist na tawning ba tawri base leidiba central government na athu matam da miyang changhan chenengi government of Kuki len haibasibu kadai da leibage Kuki Revolutionary Front ki kadar singh ni haijabu singna National Highway ani makta khongchat ki oina lupa lising tarani thoi namtuna lowri Salary bakangbu aduna piba money received the Government of Kukiland Department of Road and Transport lising ani kunmari haina thai receive aduda amuk Kuki mari ama punna logare hai mari bom thadarakpada kulen phangibagi pawni pawse taminarasi ngasi Myanmar sin state military junta SAC na bom thadabada Kuki gi imung amagi miyoy mari siry hairi yamna ngakpa amadi yamna nungaitaba thodok ama ichinaw mayam taminarasi u pambi amada punna miyoy ani thauri yanduna siduna leirame hai adugi pawse taminarasi ichinaw mayam yamna ngakpa thodok ama oina miyoy ani upami amatada thauri yanduna siramle hairiba thodok asi ngasi ayuk Kakching district ki Kakching police station na konba Kakching maning jing haina sukhangnaba machan manaw Ashram jing haina sukhangnaba jing da thokibani miyoy ani thauri yanduna siraga leiramba du jing da sing thiba jatpa miyoy singna thengnarakibani Thaudok adugi matang da police ta pau pibadagi Kakching police ki team ama laktuna yengsin khri hairi housing forensic expert ki kangbu lakpa ngainari ichinaw mayam aduga asigi video se mayam su loina uramani ko asigumba yamna nuaitaba thaudok se nupi phabada nupi police natana asigumba nipa police na nupi bu nampu hapu da pharaga pobase adugi matik nuaite ain kaiba thabak bu karigumba police na tawrapa taragadi leiriba micham akhoina kari tamjanangai oidoribano Police na police ki thabak chathabani asiga khoina taksaningai leite adubu laiba ima singna appointment lowdaba adu chapchana legal process ta chathabi bada akhoi akaiba leijade adubu asumaina nupi police na tana nipa police na nampu apu da phaba amasung asumaina namna arrest tobase obada aduki matik nungaijade tungda amuk asumba thabak thawongse tauhanjaningde misunderstanding oiba taraga so asugumba thabak thawongse tungda muk chathabidana ba haina leiriba akhoigi state government amasung state force ki mafamda pari mom chanagi magi degi ikok nonjari akhoi su meetei masanga tani akhoi su ain gi manungda loina leiribani aduna leiriba state police anthom mathau mong chatha mathau mangam chathaba matamda phajana ain lu respect tawraga ain kaidaba amasung law da phajana rule follow tawraga tawbiaba famse si matang thamjage ichinaw mayam aikhoina donation chalubagi video masam tang video siga thamjarake adu video se makha tana yengminar si ichinaw mayam hello makha tana iche na ngasi mating pangbiri ba sigum atob sumayam pangjare khona su khangjai adu iche busu haninga return thagachari makha tana su mating pangbo mayam ngambo oibiyu amadi iche busu tek da kadina sumba thongna laiba akhogi ileicha sing haitare ileicha khudingmak pusinung sangna tek da kadina labira ganda akhogi awana taraba jaga khudimukta mating pangbo ngambiyu haibjumga isorgi homda thongni yai phare Waksaw ikhai maning lakai gi leiriba sigi bunker siga gi Kuki gi yum sidi 50 meter 100 meter bo phade 50 meter tani lapi bisi mayam puna bu khuromjari huji akhoina leibise Waksaw ikhai maning lakai dani asi khunga koi chinaw singi ofamda laaga akhoina angama mateng jatang pangba lakcharamani adugi damak ichinaw singdagi mayang ofamda wahai manga taratang thamanjeningi chinaw singi pukningi warondo mayam ga taminasi adu makha tabadi ho inaw dagi oina wase taminarasi ahan bamuktada kan kan habi ahan bamuktada no kai kumno sori akhoi nuji leijari mpham asi phok sa ikhai maning le kai dani aduga akhoi gi nuksijaraba akhoi gi pari amom channel gi akhoi gi isi asina lekai asida ikhungang asida lakpiduna akhoi gi awanungai waraba mafam asida akhoi gi ngamjaba selgi mating pangbidamogi damti cheu thagachari aduga isi na mating pangba lakpiriba sigumna akhoi mafam da lebiriba Manipur gi Kachin Koya amadi mapalam da lebiriba faipumna mangsu akhoi gi awana tareba jaga sing akhoi hojkai gumna leiba atopa red zone jaga khudingmakta
mateng pangbiyo haibudi akhoi lairibase adugi mati awaba oire akhoi chanabu honagadra kuki singbu lanthingnagadra akhoi subu no masa pasu upai tabunina akhoi na lanthingnariba se mayamna pung thongna akhoi pangal hapiyu akhoi mayamna mateng wangtagadi akhoi ngasi mafam sida lengdana laise ngamakta basu yai maramaduna mayamna angam bakhaji mateng pangbiyo hadina amka hana mayam pun tingsinjari aduga amuka nazu akhoi parimonggi iche busu akhoi kaikhuno usari yoni thagatsari akhoi maning kai bulum tiagi makai digi iche bu hana thagatsari mayam pun mongnasu mateng kap pibirakpa mateng pangbirakpa ichana khudima pusu haningai ta thagatsari ima iche mayam pun pusu hauji uji akhoi leibse red zone dani aduna red zone da leiba akhoi khunga paibung pasingi tamakta mayam na sompham se changhan biraga ibung pasingi awat apa da khajitang mateng panghanjeningi aduga changba ngamdaba oiba ichinau sing oiragana ai phone number hapcharake asi number asida phone pay angamba khajitang kapsan biraga aduga somgi minga lebhamga so whatsapp ta message tawsan biramo aina su ibung yupa iche singna haira pangpham do adoi isu mateng pangwa changhin jage aduga ichinau sing ngasi leiriba phibam ase akhoi mayam gi tamaktani amoina leiriba se kuki huji ki leiba phayasa khai gi bunker dagi na kuki gi bunker se 100 meter phana lapte adugi matik nakna red zone da leiribani aduna mayam gi tamakta thoi ibung yupa singi awan ngai khudingmakta akhoina saruk yamina se wafam je semtang haijaraga pari mom channel na donation kapeleba mayam pono po ibudo pakhang mana janbiraga akhoi khungai ba ibung pasing busu matam khudimak te ibudo pakhang mana thaujan biraga ima leba iramdam izati kanbagi tamakta thole ba ibung pasing matam khudimakta yaifa thaujal pinabu ya wafam se haijaraga loisanjarage makata na halle akhoi ji phaiga sai dagi halle video se ai yum joroga phajana namage mafam he sanga je phaiwak sawi khai se yam jami chauri ba area se yamna khunga paibung pasing ke magi nakan mamda loi ngakna bani aba nakan amaro da mo kuki MLA singna separate administration ki demand ta laga protest to ghare Delhi da kuki gi MLA oiga leiriba CSO oiga khudimangna irang sogat pase aduki matik pami kuki gi leiriba mioi khudimangna peace hai base pamde adudi pause taminar si kuki singna irang kyamok yamna sogat pa pame base pause ana tarasi separate administration demand outna kuki MLA sing Delhi da khongjang changsin kray Manipur lengang state asida khundariba kuki community bu muthana ba honari haina maral si bagaloina na Manipur gi irang asi loishina baga amatangai ba upaidi kuki sing gi oiba separate administration territory ama leibana oigani haiba demand outna kuki MLA sing na ngasi Delhi gi jantar mantar da wakan mipam form duna khongjang changsin kray kuki gi social activist amana irang nengthaba yade irang sagot na leigadabani haina wafam kya su phongdoi adugi pause taminar si kuki singna terrorist ki thabak thong chathabase khudam sangna mayam ama leire asisu khudam amani yengminar si chinaw Irang nemthakrabadi kuki zona taliba separate administration gi manglan mangphauna bangamloi irang makhata na lahenna ba honagadabani haina social activist hejang me sauna phongdokre donation pibirakpa ichinaw amasung ima singi minghana haijerake ahama maktada donation kapirakpa apunba Maira Paibi Loop Nongpok Laurembom dagi lupa lising manga donation oina kapirei ima singbu haningai tan thagatsari ima mayam masina mamang dasu apun boina lupa lising tara donation oina kapakhiba leikhare haningai tan thagatsari mathang amu haijara kasar kamranga dagi usam sasi kumar na lupa lising ama donation oina kapirei lambol khongnang khong dagi yumnam chandrabali leimana lupa lising ama donation oina kapirei Anusiri Mutum Guwahati Panjabari dagi masamaksu YouTuber ni lupa lising ani donation oina kapirei haningai tan thagatsari mathang asina kaisam thong dagi tilotama elangwamna lupa lising ama donation oina kapirei hijam thoibinau chanu prompat DC office manak tagi lupa lising ama donation oina kapirei huidrom N Roma Debina Kongba Khetri lekai dagi lupa samga donation oina kapirei Lamsang Bazar dagi Chandani Laishramna lupa lising ama donation oina kapirei mayam puno po haningai tan thagatsari aina Manipurda leringai da ichanaw singda mateng pangbiu haina kapirapa donation ngaktani ado makhatana donation kapirapa iche megi mingso haijarake asina hojai degi yamnong siraba iche ni iche na lupa lising ahum donation oina kapirei iche se isei su sakpa iche ni aduna iche na isei sakpa ai YouTube channel sima su hapcharamge mayam su changbiraga iche gi isei se asum tamina si ado makhatana mayam gi mateng asum pangbang ambo ibu haina donation kapirei ba iche na ima ibung yupa khudingmapu haningai tan thagatpa phongdokchari National Highway singda Kuki Kulai Paiba Loop Kayana Government of Kuki Land gi mingda namduna
एक्सटोर्सन तौबगी चांग वांखलकपना टैंकर सिंह थाउ चिंगबा चटपा लेपकी फिबम द लेरे टैंकर ड्राइवर अमना फोंगदोरकपगी मतुंग इन्ना कुकी रिवोल्यूशनरी फ्रंट की कादर सिंह नि हाइजबसिंगना नेशनल हाईवे अनिमक्ता खोंगचत की ओइना लुपा लिसिंग 12 नमदुना लौरी से लौरीबा कांगबु अदुना पीबा मनी रिसीव्ड गवर्नमेंट ऑफ कुकीलैंड डिपार्टमेंट ऑफ रोड एंड ट्रांसपोर्ट लिसिंग अनि कुनमरी हाइना थाई रिसीव अदुदा मखोइना लौरीबा सैनफम अमसुंग गाड़ी मखल सिंग अदु रिकॉर्ड तौरी हाइरिबा सैनफम असी अयामबना इम्फाल दिमापुर लंबीदा लाकपा ऑयल टैंकर सिंग द चथै हाइरिबा लुपा लिसिंग 12 की सैनफम असी पीद्रगदी गाड़ी चटप थिंगी महाकना मखा ताना हाई मणिपुर लेंगा की नत्रगा सेंटर की मखादा लेरिबा फोर्स अमतना कुकी यूजी सिंगना लंबीदा गाड़ी खामलगा नमदुना टैक्स खोंबगी थबक असी थिंगदे कुकी यूजी की कादर सिंगना लंबी असदा तौनिंग बतवी लंबी असी कुकी न थिंगदे हारिबसे मखोइगी चावरबा सैनफम अमा नमित खुदिंगी कारिबा असनने इंडिया गवर्नमेंट ना थिंगद्रिबसना कुकी सिंगना तौबा खुदिमक याबनने असिगुंबा फिबम असिना मरम ओइदुना ऑयल टैंकर सिंग गाड़ी चेनबा लेबलकपा याबगी ओइथोकपा लै पनबा याबदी कांगपोकपीदगी चुरचानपुर चटलिबा लंबी असि कुकी सिंगना मणिपुर लेंगा की मखादा थबक तौरिबा कुकी कम्युनिटी सिंगी मियोय सिंगदगी थागी ओइना मखोइगी तोलब सिंगदगी चादा 15 की चांगदा ककलगा सेंबने हाइना फोंदोखिबा लैख्रे मसिगी चुमथक्ता नेशनल हाईवे सिंगदगी मखोइना मिचम मियामदगी नमदुना सेल खोंगटलिबसना लानगी खुसुखुलाई सिंग लैशुनबा ओइरंबा याय पारी मोम चैनल से येंबिरिबा मयाम पुनो पुई काय खुमनजरी कुकी सिंगना तौनिंग तौरीबसिगा सेंट्रल गवर्नमेंट अमसोंग स्टेट गवर्नमेंट ना मियेंग चंगजन बिरेगा कुकी सिंगी मथक्ता अथु मतमदे एक्शन लहनजनिंगी अदुना हाइजेगदबदी aikhoina ngasi jawada peace pami अमसोंग तंगदु लेताबा pami हाइना meetei aikhoina लाउजरिबसे असुमाइना करंबा कुकी गी सीएस ऑर्गेनाइजेशन करंबा कुकी गी एमएलए मिनिस्टर ना ngasi jawada हाइखिबा लेगे खुदंग चामदम ओइना कुकी गी होजिक लेरिबा सोशल वर्कर ओइबा अदुना इरांग लेप यादे इरांग सौगटकदबनी हाइना होजिक वाफम ओइना थमे अदु असुगुंबा खुदम चांगदम कयामा लेबनी कुकी टेररिस्ट टेररिज्म गी थबक थवंग कयामा चथाय हाइना अदुना अथुबा मतमदा स्टेट गवर्नमेंट अमसोंग सेंट्रल गवर्नमेंट ना कुकी सिंगी मथक्ता लौगदबा एक्शन लौबिउ हाइबगी वाफम जेसिमा थमजगे अदो इचिनाव मैम पारिमोम चैनल ना ngasi थमजरिबा वाफम असिदा ngasi की वीडियो सिदा असोइरान यावखिबा क्या लेरेगा सो ngakpi waina parimom channel la yengbiriba मैम पुनोगे फम द इकोक नोंजरी कांगले पाकना याय फरे इबदो पाखंग मना याय फरे मखाताना कुकी टेररिस्ट सिंगी बेस कैंप सिंग बंदरबान द थुगाई खरब मतुंगदा यामद्रबद कुकी उसी तरेट हाटख्रे अमसुंग बांग्लादेश आर्मी ना वेपन कयामरम अमसु रिकवर तौब ngamkhre हाइदुना बांग्लादेश के सोशल मीडिया की पेज अमा ओरिबा बीडी मिलिटरी की पोस्ट अमा द फोंदोरकले